Ngangom Kiran Pau Pajari, Ahan Badamaru Pau. Manipur COVID Lyset Kipum Luna Lady, Ngarang Sumio, Chonga Humpu no positive oiki, Tarashiki. BJP Manipur Pradesh ki President Professor S.T. Ken Ngarang Laikidre, Pradhan Mantri Yong Lusing Bakayan Awa Fongdong Merakli. Amashung, Lebak Asida, Ngarang COVID Kenobu Case Lak Ahum Lising Humpunito Shatat Kuntaret Tanaki, Lising Marisham Kunsiki. Manipurta ngarang mioi songa humpuno no COVID-19 positive oiba thangnaki mioi tara siki rajga haksal bivak ngarang numidawaram thoki basero lamadahai laikhidraba singadu Imphal East gi manga Imphal West gi ahum senapati amasung ukhul dagi amamamni masiga loinana hojik phawuda laisit asidagi laikhido mi gi masing punna songa kunsa taruk sure hojik apunba positive case lising kunsa taret songa marhutra taruk sure naw phakiwa punna masingna lising kunsa mathoi samri marhutra mathoi yaure Now Paglapuk Sangsada Marpum the Dasmik Taret Tarukni. Housing active case listing Manga Chonga Humpumapal lady. Raja Sigi Sahitara Nipandagini Fumari Fawu Manungala Bamioshing COVID-19 Gihida Kapong Navagidamak Masigi vaccine dose listing Taret Chonga Jila Sing the Pitoknaba Raja Sarkargi Family Welfare Services Directorate Na Torang Taure. Jila Singi District Family Welfare Officer Sing Masung District Immunization Officer Singna Jila Singi Vaccine Dose Directorate Asidagi Long Nova Kanghalle. BJP Manipur Pradesh ki President Professor S.T. Ken Ngarang Imphal Galanai Hospital Amadalai Kidre Matam Kharagi Mamangdi Professor T. Ken COVID-19 positive Oidan Hospital lying Duno Lerekpani. Maki Haksangi Pium Lusilakpuragi Haukiv Namit Karaneshi the Doctor Singna Maki Punsik Kananaba Angam Tak to Hanaduna Laki. Mahana Janims Hospital lying Ningaida, Mukhyamantri Nongthom Biren Masamuk Hospital Satuna, Maki Haksang Fagalang Naba Doctor Singda section lying Nanaba Kanganki. Ado Maki Haksang Pium Ka and a Soxen Kibadagi, Pagalapangam Nangarang Lake Dabane. Rajnitigi Imung Amadagi Horkiba Professor Tikan Banaras Hindu University Dagi, listening a Matsamapun, Homputra Humdoida, Philosophy the MA Pastor Womatung Imphal Maharaj Buddhist College to Oza Wedami. English Sing Matsamapan. Marfutara Marida, voluntary retirement Loduna Rajniti the Kongdaki. Professor Tikana, BJP Manipur Pradesh ki chief spokesperson, Disciplinary Action Committee ki chairman Masung Dolgi General Secretary Waina Tabuk Torami. Tungda, Mamang Sahik Junda Professor Tikan, BJP Manipur Pradesh ki President Khanki. Mahana Laikidabada Mukhyamantri Nongthom Birena Awa Phongdoladuna Hai, Professor Tikan BJP Masung Miyamgidamakta Katoki Bulusing Ba Amani. Mahana Laikidabada Tamoishona Awa Phongdogli Masung Maki Imung Manung Nanghoriba Awa the Saruk Yari. Pradhan Mantri Narendra Modi na Professor Tikana Laikidabada Awa Phongdorakli, Awa Phongdopagi Warol the Pradhan Mantri Nahai, Honabakanba Karyakarta Ama Oina Professor Tikana, Manipur BJP ki Mapang Kankanana Batavakaya Torami. Kunaiga ever Tabuk Torum Kayada, Chobut Hodang Lorum Mishakni, Maki Imung Manung Masung, Maki Murmapang Nanghoriba Awa the Saruk Yari. Graham Mantri Amit Shah Nahai, Professor Tikan, Dola Sigi Mapang Kankanana Lorum Batodang Singing Singdunale Horagani, Mahana Laikidabada Tamoishok Awa Phongdokli. BJP ki President JP Nadana su Awa Phongdokladun Hai, Professor Tikan Katok Pagaloinana, Dolgi Mapangan Kankanana Wakan Honorable Sing Bamani. Hena Sakatu Kunayam or Hinana Bagidam Mahang Sok Tabanai and Honoramki, Mahana Matam Satana Laikidaba Sipum Namaki and a Chong Namang Jabani. BJP Scheduled Track Morsagi President Lanjangai Kamai, Manipur Handloom and Handicrafts Development Corporation Limited ki Chairman Sawalsam Achoba Singh Amashung, Manipur Urades Congress Committee Nasu Professor Tikan Laikidabada Awa Phongdorakli. Musalman Singh Senglo Sahin Ramjan Loibik Kumai Idul Fitr Nalakpada Mukhyamantri Yauna, Lusing Makayana for Paujal Pirakli. Maki Paujal Mukhyamantri Nongthom Biran Hai, Kumayasina Miyabu Hen of Habawakalon Amada Puraknava Puning Togatli. Kumayasina Lamdamasida, Laminari Bakang Kurimakta Parama Tambiri. Lebaki ever COVID-19 Gilashit Leva Maramna, Sang Nava Dharmagitormasi Sarkana Piva SOP Ngakna, Yum the Kaktam of Pangtok Naba, Mukhyamantri Apil Taudi. Maki Paujalda Manipur Bidhan Savaga Sayum Nam Kiamsana Hai, Kumayasina Lakpada Musalman Sina Kumayasima Pungfana Pangtok Naba Sam Sanare, Lamdamasig Miyamaru and a Musalman Ishili now Singda, Mahana for Paujal Piri. Law Singu Mantri Wainam Lukoi, Consumer Affairs Food and Public Distribution Mantri Shok Chom Chaitabrata, Manipur Bidhan Sabha Upadaksa K. Robindro, Lok Sabha MP Dr. R. Kiranjan, Sivasana Manipur State Unit ki President M. Tommy Shingasu, Kumayasina Lakpada Yaifu Paujal Pirakli. All Manipur students Yonan M. Sinasu, Idul Fitr Lakpada Yaifu Paujal Pirakli. Tavidio Pawasi, Akaswani, Imphal Lagini.
Laibak asida ngarang COVID ki anova case lak ahum lising hompuni thoi chatret kunteret thenaki lising mari cham kun sikhi hojik laibak asik oina laina asidagi sikhi bami gi masing lak ani lising yangkhani pan hele apunu positive case ki masing na koti ani lak kun teret hele Haksel Mantraloy na hai hoki opung kun mari COVID ki anava lak ahum lising yangkhani thoi na fadun discharge toki bagalana na farapagi sang sa da mari fuhum doi dasmik ani taruk oire Miyai koti ama lak Marfutra tarit henbadi hanana laina asidagi naw fakrabani lewag asida hojik COVID ki active case lak kunsa tarit lising tara hena lairi masi apunu positive case ki sada tara manga dasmik tar mangane lewag asida hojik phawda COVID-19 ki vaccine dose koti tara tarit lak homputra ni thoi hena kapkre hauke pung kunmari the beneficiary lak tara nipan lising marfutra mari henbada COVID-19 ki vaccine kapki Imphal ngasi pongba pause singi maroyo pausingi dam hojik Wahengbam Washington laire Washington. Thagathari Kiran. COVID-19 amadi masiga mari lainaba pausing amadi BJP Manipur ki President Professor S. Tikendra lai kidabagi pauna ngasi Imphal phongba pause singi maroi ba pau oidi. Manipur da COVID na mioi tara amaga susi kiba aduga chaunga humpu nauna positive koi kibagi pau People's Chronicle Shanghai Express English amadi Morning Bell da ahan ba headline da phongli. Pawasiga loinana naharugi thogdang da COVID na lai chidaba masing punna chaunga kunthra taruk sukre pongna phamda ngarang di nauna positive koiba lai chidaba masing khara hanthaki chani yangkhai humdoi phagalaki haina chalain tawri irei pakta nupi ani yauna mioi tara sikre nauna mioi chaunga humpu positive koire active ta lising manga chaunga humpu mapal yokre haina ahan ba helain piri vaccination ki matangda sanalai pakta Sahi tara nipal dagi nifu mari phawbagi miyam nongmani ni sida vaccine kapa haugadore dose lising kunthra mapal da vaccine kapa hauna ba thorang tawkhre Shanghai Express Manipuri da sahi tara nipal dagi nifu mari phawbagi group kisu haugadori haina headline sing pinari Manipur yauna COVID vaccine marang kaina phangloi dori haina Raija mapal na Supreme Court ta phungdokre haiba pausu Huyelan Pauda, Anishuba Heline Toduna Pongli, Covishield vaccine gi Ahanba dose Samasung Anishuba dose, Sayol Tarani Toydagi Tarataruk Pauba, Karnaba Yare, Haiba Paushu, Shanghai Express Manipuri gi Atopa Heline Pau Ama Oidi. Isiel Express ta COVID-19 gi Pibam Lucilla Pagaloinana, Doctor Nurse Staff Sing, Tabak Mapam Tadok Tanaba Kangan Kre, Haiba Pau, Ahanba Heline Oina Pongli, BJP Manipur ki President Professor Saikhom Tikendra ngarang Imphal gi Sijo Hospital da lai kidabagi pausu pausi ayambada headline tawduna photo ga loinana phongnari ATM singda sel marang kaina hapnaba High Court of Manipur na Rajya Sarkar da khangan khibagi pauna Imphal Free Press ki ahanba headline pau oidi COVID tagi miyam gi punsi kannaba CSO sing thopi raklo medical profession da lairiba singna mateng pangbiu haiba MLA Kumukcham Joy Kishin gi wafam irei paki ani siba headline pau oiri pawasi atai pause khara dasu ahan da lamai da phungnari Rajya Parliament sung Mukhyamantri yauna lusingba amadi lup kayana pinarakpa it ki ai pha paujel su ngasi gi pause sing da phungnari kira Thagathari Washington Loisilakpra COVID-19 dagi ngak thongnana wa face mask upa Puttaruk lapnana laiba khut samadi mai mit taru tanana thamba haiba achamba thong ahum singak na satpinaba amuk hananing singjari aroibada maruiba pau amuhanna Manipur COVID license ki phibam luna lairi ngarang sumioi chonga hompu nauna positive oiki tara shiki BJP Manipur Pradesh ki President Professor S. T. Ken ngarang laikhidre Pradhan Mantri yauna lusingba kayana awaw phongdok narakli amasung Leba asida ngarang COVID ka nawo case lak ahum lising hompuni thoi chatrat kuntaret thenaki lising mari cham kun sikhi Paulo Jare